ꯐꯖ ꯀꯥꯏꯔꯦ ꯁꯤꯗꯤ ꯂꯣꯏꯅ ꯑꯥꯗꯩꯅꯦꯃꯤ ꯀꯟꯅ ꯊꯧꯈ꯭ꯔꯕꯅꯦꯃꯤ ꯑꯁ ꯂꯣꯏꯔꯦ ꯒꯥꯔꯤꯁꯤ ꯃꯤꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯝꯇ ꯌꯦꯡꯉꯣ ꯑꯁ ꯒꯥꯔꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯔꯦ ꯁꯤꯗꯤ ꯁ꯭ꯄꯤꯠꯇꯣ ꯀꯟꯃꯜꯂꯦ ꯑꯩꯈꯣꯏ ꯍꯥꯏꯔꯤꯅꯤ ꯀꯟꯃꯜꯂꯦꯅ ꯑꯩꯅ ꯀꯜꯂꯦ ꯍꯥꯏꯗ꯭ꯔꯥ ꯐꯅꯌꯥꯝ ꯁꯥꯡꯉꯤ ꯀꯩꯅꯣ ꯃꯈꯣꯟꯗꯣ ꯑꯥ ꯌꯧꯔꯦꯍꯦ ꯑꯥ ꯇꯥꯔꯦꯍꯦ ꯁꯤꯗꯤ ꯇꯥꯔꯦꯍꯦ ꯃꯤꯗꯨꯗꯤ ꯃꯤꯗꯤ ꯐ꯭ꯂꯥꯛꯁ ꯊꯥꯜꯂꯣ ꯃꯤꯗꯤ ꯑꯁ ꯂꯣꯏꯔꯦ ꯒꯥꯔꯤꯗꯤ ꯑꯁ ꯒꯥꯔꯤꯗꯤ ꯄꯨꯔꯥ ꯁꯤꯡꯖꯨ ꯁꯥꯔꯦ ꯃꯅꯨꯡꯗ ꯃꯤ ꯌꯥꯎꯔꯤꯕ꯭ꯔꯣ 이승 갖다 보기로. ꯃꯃꯥꯡꯒꯤꯗ ꯌꯥꯎꯒꯅꯤ ꯏꯌꯥꯝꯕ ꯌꯦꯡꯉꯣ ꯀꯩ ꯌꯥꯎꯒꯦ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄꯗꯣ ꯁꯤ ꯕꯦꯒ ꯁꯤꯗ ꯕꯦꯒ ꯑꯃ ꯌꯥꯎꯔꯦ ꯐꯣꯟ ꯌꯥꯎꯒꯅꯤ ꯏꯌꯥꯝꯕ ꯑꯗꯨ ꯀꯩꯝ ꯅꯠꯇꯦ ꯃꯃꯥꯡꯒꯤꯗ ꯗ꯭ꯔꯥꯏꯚꯔ ꯁꯤ ꯅꯥꯀꯟꯒꯤꯗ ꯑꯗꯨꯒꯤ ꯁꯤꯠꯇꯣ ꯑꯗꯨ ꯊꯦꯛꯊꯔꯒ ꯌꯦꯡꯉꯣ ꯃꯥꯏꯗꯣ ꯑꯁ ꯑꯣꯟꯊꯣꯛꯄꯤꯅ ꯌꯨꯡꯈꯠꯂꯒ ꯌꯨꯡꯈꯠꯇꯥꯔꯦ ꯃꯤ ꯌꯥꯎꯗ꯭ꯔꯦ ꯃꯣꯏ ꯑꯍꯨꯝꯅꯦꯌꯦ ꯐꯣꯟꯗꯣ ꯄꯨꯊꯣꯛꯄꯤꯔꯣ ꯑꯣꯏꯔꯒꯅꯤ ꯏꯌꯥꯝꯕ ꯅꯠꯇꯦ ꯑꯗꯨ ꯅꯠꯇꯦ ꯑꯗꯨ ꯄꯥꯏꯔꯣ ꯐꯣꯟ ꯑꯃ ꯌꯥꯎꯗꯣ ꯅꯣꯏꯒꯤ ꯒꯥꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯦ OnePlus Nord ꯑꯃ ꯌꯥꯎꯒꯅꯤ ꯏꯌꯥꯝꯕ 아이 폰좀 브로. ꯑꯇꯩ ꯐꯣꯟ ꯑꯃꯗꯤ ꯄꯤꯈ꯭ꯔꯦꯀꯣ ꯐꯣꯟ ꯑꯃ ꯄꯤꯈ꯭ꯔꯦ ꯐꯣꯟ ꯑꯃ ꯄꯤꯈ꯭ꯔꯦ ꯐꯣꯟ ꯑꯅꯤ ꯁꯨꯔꯦ ꯅꯣꯏ ꯑꯍꯨꯝꯒꯤ ꯐꯣꯟ ꯑꯃ ꯋꯥꯠꯂꯤꯕ ꯅꯠꯇꯦ ꯏꯌꯥꯝꯕ ꯐꯝꯃꯣ ꯁꯤꯗ ꯀꯅꯥꯝꯇ ꯀꯩꯅꯣ ꯇꯧꯔꯣ ꯄ꯭ꯔꯁ ꯁꯤ ꯂꯩꯔꯦ ꯃꯤ ꯌꯥꯎꯋꯦ ꯃꯤ ꯂꯧꯊꯣꯛꯑꯦ ꯑꯩ ꯉꯥꯏꯒꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯊꯧꯕꯥꯜ ꯊꯣꯡꯗꯅꯦ ꯊꯧꯕꯥꯜ ꯊꯣꯡꯗ ꯃꯣꯏꯒꯤ ꯒꯥꯔꯤꯁꯦ ꯀꯟꯅ ꯊꯧꯈꯤꯕ ꯂꯩꯈꯣꯝ ꯄꯨꯊꯔꯦꯍꯦ ꯒꯥꯔꯤꯁꯦ ꯀꯟꯅ ꯊꯧꯈꯤꯕ ꯑꯗꯨ ꯇꯧꯔꯅꯤ ꯍꯥꯏꯕꯒ ꯑꯗꯨꯝ ꯇꯧꯔꯦ हाईवे थौबदुना वांगबा थोंगिदगी तारागा सिदा थोंगिदगी तारागा सिदाने ताइस गाड़ी लौ यादे मीदी यांखना सोकपदि यावदे ई नाइ फनामदि तारे दो गाड़ी दि लोरे गाड़ी दि बॉडी पो लोरे लाइसादे खवा वांगबि दि पाइदरे सि वांगबि दि पाइदरे